अहनबदा मरोइबे पाव पिजरी MCS amadi MPS ki Smart Performance Appraisal Report recording online Windows Pero ngasi Chief Minister na hudokre. Building sabagi permission niyom chunna pibe yanaba September 15 da online permission system haudoklagani haina mahut Minister WANGKHEMCHA na phungdokre. Nupi oibi singi mafam da thengnari ba crime sing asi nupa khaktan na chathaba natte nupi singna su nupi otpagi thabak sathari haina MLA Sek Nurul Hasan na phungdokre. September 16 na lakpada cookie furup singna cookie black days sani ki thoram pangthok na kre more da su achoba mami takhi. Amadi haukiba pung kun marida Manipur gi oina COVID-19 ge anoba case mari thengna kre asiba mata yaukhitre. Kurumzari PONYTV na pizabar prime time Manipuri pau miking tabiri basingbu Jennifer SHARMA na taram nokjari hauzik pau sandok na pizari MCS amadi MPS singi Smart Performance Appraisal Report recording online window Spero ngasi Chief Minister N Biren na mahaki Secretariat Office da hudokre. Spero hudokpa aduda Manipur gi Chief Secretary Dr. Rajas Kumar, Director General of Police P. Dongel, Additional Chief Secretary MH Khan amadi lainga ki senior official kayana saruk yakhi. National Informatics Center na ACR Cell amadi Department of Information and Technology Government of Manipur gi matengal loina na semba Spero asi ahanba phase ki oina Manipur Civil Service amadi Manipur Police Service ki oina sizinaba haubani. Chief Minister na hai mathau mapukning changna ningthina thabak tawba yanaba government employees singbu promotion pibada kanglon chumna thabak tawba mathau tai haiki. Mathak thongba official singna makha thaba official singbu tathi tawaina tawroidabani madugi mahutta ningthina loineraga thabak thoram singda hena mitmai oinaba takpigadabani haiki. Mahagna Spero system asina annual confidential report ki recording amadi thabakta laihanba amadi thuhanbat natana hena khudong chahan gani hairi. Imphal Municipal Corporation ki manungda building sabagi permission niyom chumna piba yanaba September 15 da online permission system haudoklagani haina mahut amadi RD and PR Minister WANGKHEMCHA na phungdokre. Wafam asi ngasi Manipur Architect Forum gi mapal suba mapo kumon thoram numit City Convention Center da pangthokiba thoram da saruk yaduna haikibani. Mahagna makata na hai Imphal Smart City asi mapung fanaba akhang ahi singi maikidigi suggestion ngairi lunyana afaba thabak oirabadi pangthoknaba hotnake. Imphal manungda cycle lane ama thamduna e-cycle gi kudong chaba lainanaba cycle parking kun mathoi semba loibaga loinana e-cycle chama chatpa yanaba athuba matamgi manungda sangana ba hotnarakani haiki. Nupi oibi singi mafam da thengnari ba crime sing asi nupa khaktana chathaba natte nupi singna su nupi otpagi thabak asi sathari wakhal amadi thamoi pipa asna crime sing thokalapagi achoba machak ama oiri haina 4 Khetrigao A sigi MLA Sek Nurul Hasan na phungdokre. Wafam asi ngasi porompat kongpal Khetri Lekai Community Hall da pangthokpa Ministry of Women and Child Development gi scheme gi makhada District Administration Imphal East na packet kiba nupi oibi sing da thengnari ba violence sing kanba ngamna ba amadi violence mayok nari bi nupi singi tangjafam oidiba one stop center gi ahumlak suba foundation dega mari lenena phungdokhibani. Thoram aduga mari lenena Sek Nurul Hasan na makha taladuna hai program asi nupi oibi singna thengnari ba tongan ba crime sing asi one stop center da changlaktuna punna tanaraba matung victim sing da service piduna awaba taraba nupi oibi singi matang da achumba puthokna ba hudokibani. Mutual understanding amagi makhada thabak tawnasi sangga leiba leitaba haiba wakalun asi thadoktuna amat oina hingminarabadi natural justice fangba ngamgani. Maram asna aikoi masel mateng pangnaba amadi punna hingminabagi wakalunda hingminarabadi nupi oibi singda sathariba crime sing asi hanthakani. Case sing thengnabada one stop center na achoba thodang lauri amadi lakadoriba chahi singdasu one stop center asina achoba thodang sing lorokani haibagi thajabadu su thamli haina phungdokhi. Conducive oiba atmosphere ma create toraga ekoida ke tare archaic oiba mindset to thadu amaga liberal oiba
adagi broad mind oiva tungan tungan mai khoi masen gi marak amaga mateng pangsanaba singthanaba nataw waikhu gi hoigi lichat nataw amaga mateng pangnaba adum wakhallon da hingminaragadi nupi oiba singi mayokta chathariba makhan makha kaya gi crime se soidana make hantharahanba tanatana manghanbada lehandabada achoba mai pak paibada soidana oigani aba Nakalamaromda Thorum Aduka Mari Linina, Infal East Deputy Commissioner, Kumantem Daina Debin Hai. Nupi Obisingi Mafam da Tok Liba Awaba Wari Sing Asi, Yum da Tok Liba Tabak Sing Aduka Mari Linaba Oibana, Nupi Singi Awaba Kangbiyu. Case Yamna Lak Pamadi Tabak Yamna Tau Kre Haiba Aduk Pam Jade. Case Amata Laitre Haiba Duna Hena Pam Jay, Miyamna Sutabada Yamna Nungai Traba, Awaba Wari Sing Asi Tok Tanaba Hot Nabada, Mateng Pang Biu Haina Fundoki. Tuguma case Sitabada multi-dimensional way hai maki mental stress the physically assault of bibalai phubi chai bibalai then mako magi emotionally amna disturb oiba mayam lai sugumba cases asi department khuding makna counseling tawhanduna khoigi musai la iba complaint hoigi the women in distress to koina address to bakanda center asna thingnariba keno se koina moigi level to changa understand to ba the yamna nungaitaba oy baduna ya kidi cases yam janing de khoi site gi di cases yam drigai khoi samas se afoba samas ne haibadu Textiles, Commerce and Industry Minister Nemcha Kipgena ngasi New Delhi da laiba the Asoki Convention Hall da Ministry of Commerce and Industry Government of India na sinduna pangthokiba Board of Trade meeting da sarukya kre. Additional Chief Secretary Planning Bumlun Mang, Commissioner Textiles, Commerce and Industry Pradeep Kumar Jana, Minister Loinana meeting aduda sarukya ke. Union Minister of Commerce and Industry Piyush Goyal na chair logduna pangthokiba meeting aduda Union Minister of State Som Prakash Samadi Anupriya Patel su sarukya ke. Meeting aduda wangang laduna Minister Nemcha Kipgena hai Manipur asi Southeast Asian Laibak Singa India lalon itiki marida achoba thaudang loba yabagi oithopa laibana state asida hena mityeng changba chungani more fauduna laibak sing asiga lalon itiki mari hena fagat hanaba thabak paikhatpa amadi baihang amadi new somtalda border hat sing sabagi thabak yang sin hanbra mathau tagani hainasu fungdokhi September 16 lakpada more dasu kuki black day sanikit achoba mami ama takhi Mamangi chahi singda more pumba sadang tauduna numit asipu pangthoklabasu handak chahi ki oinati kuki furup ki thauram oibana kuki sing khaktana numit asi pangthoknaba lepnakhi adubu pau faunaba watpana numit asi more pumba mahausagum numit yungba pung tara nithoi fauba sadang pangthokhi Thoram asi NICN IM na lising macamapal marfutara hundoida kuki furup ki mioi kaya butam thina hatok pi kiba numin jopi massacre haina su khangna riba thaudok adubu ningsingba oina laikhitraba singda ikai khumnabu utpagi thoram amani more gi akoibada dukan thonglo nakhi lambi sorokta gari chana khide insang napi yonba khara lanai gari khara natana more gi saktam khuntak lan sikhi thohaning deba thaudok wa thok thopagi pau laikhide More gi oina Black Day observation ase ngasai nungchel pung tarani thoi fawba chathaki Indo-Myanmar border tang oiriba more da ngasi kun mapalak subo oina kuki Black Day gi thoram ISDC office da laikhidraba sangi mafamda ikai khumna ba utpagal loinana mass prayer gi thoram ama pangthokre Hill Tribal Council ISDC more na sinduna pangthokiba thoram aduda ISDC, KCA, MYC, KSO, KWU and HR, KKL, ICCM, KCTAS ki mute sing sarukyaki. Kuki naga ethnic class da laikhidraba singbu ningsingbo oina condolence service tobagal loinana asiguma thogdok asi amuk hena thokandanaba more pastor fellowship chairman ngamhau tokthangna message PK. Manipur da COVID-19 laina lakraba matung hawkiba chahi anirom asida fau taiba sittabana maram oiraga state asigi lomi sing kok ta khut hapnari mamang chahi anirom gi mamang da fau mon amada lupa lising amachani fawba yongna taina ba yauki cheng oina taibada kilo da lupa nifutare tagi yankhai fawba yoba yauki adubu hawjikti fau mon amada lupa chatruk tagi chatret fawba yonbada leibina ba leitre hairi asigumba phibam asida hawjiki matamda law ubina ba mi gi masing hantarakle hairi Hiramasigi matangda salong famayay lekay da layba lawmi furit sabam pita apopa furit sabam padam sing na fungdorakpada
ꯍꯧꯈꯤꯕ ꯆꯍꯤ ꯀꯨꯟꯊ꯭ꯔꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯅ ꯂꯧ ꯄꯔꯤ 6 ꯂꯣꯝ ꯎꯗꯨꯅ ꯂꯥꯛꯈꯤ ꯃꯍꯥꯛꯁꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯇꯧꯍꯧꯗꯕꯅ ꯂꯧ ꯎꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯆꯍꯤ ꯑꯃꯗ ꯐꯧꯕꯣꯠ 500 ꯔꯣꯝ ꯄꯨꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯟꯖꯥꯛꯀꯤ ꯄꯨꯀꯩꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯍꯤ ꯑꯃ ꯑꯅꯤ ꯑꯁꯤꯗ ꯐꯧ ꯇꯥꯏꯕ ꯁꯤꯠꯇꯕꯗꯒꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯤꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯕꯤꯔꯒ ꯂꯧꯃꯤꯁꯤꯡꯒꯤ ꯇꯥꯏꯕ ꯁꯤꯠꯇꯕ ꯐꯧꯁꯤꯡ ꯑꯁꯤ ꯄꯥꯝꯕꯩ ꯑꯃ ꯊꯤꯕꯤꯔꯒ ꯁꯤꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯂꯩ ꯃꯁꯤꯗ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯅ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯊꯕꯛ ꯐꯖꯅ ꯇꯧꯕꯒꯤ ꯃꯅꯥ ꯆꯥꯎꯅ ꯄꯤꯕ ꯑꯗꯨꯒꯨꯝꯅ ꯂꯧꯃꯤꯁꯤꯡꯗꯁꯨ ꯄꯣꯠꯊꯣꯛ ꯌꯥꯝꯅ ꯄꯨꯊꯣꯛꯄꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯃꯅꯥ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯍꯟꯅꯤꯡꯉꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯂꯧꯃꯤꯁꯤꯡꯗ ꯂꯧ ꯎꯅꯤꯡꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯤꯅ ꯂꯧꯁꯤ ꯑꯗꯨꯝ ꯎꯔꯒ ꯂꯥꯛꯑꯕ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃꯁꯨ ꯆꯪꯍꯧꯗꯕ ꯑꯗ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯍꯧꯖꯤꯛ ꯎꯕꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯆꯍꯤ 2018 19 ꯑꯗꯨꯝ ꯐꯧ ꯇꯥꯏꯕꯒꯤ ꯍꯥꯏꯕꯗ ꯑꯗꯨꯝ ꯂꯧꯕꯤꯅꯕ ꯂꯥꯛꯄ ꯆꯦꯡ ꯋꯥꯟꯒꯤ ꯍꯥꯏꯕꯗ ꯑꯗꯨꯝ ꯂꯧꯕꯤꯅꯕ ꯂꯥꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯕꯗ ꯆꯪꯕ ꯈꯣꯔꯁꯥ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯂꯣꯏꯅ ꯑꯗꯨꯅ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯃꯝꯃꯤ 2022 ꯁꯤꯗꯒꯤ ꯐꯧꯁꯤ ꯉꯁꯤꯐꯥꯎ ꯃꯔꯨ ꯑꯃꯐꯥꯎ ꯇꯥꯏꯕ ꯁꯤꯠꯇ꯭ꯔꯦ ꯂꯧ ꯁꯪꯒꯝ ꯑꯃ ꯎꯕꯗ ꯂꯨꯄꯥ ꯂꯤꯁꯤꯡ 13ꯇꯒꯤꯅ 15 ꯐꯥꯎ ꯆꯪꯉꯤ ꯍꯦꯛ ꯑꯩꯈꯣꯏꯅ ꯐꯧꯁꯤ ꯇꯥꯏꯕ ꯃꯇꯝꯗ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯂꯧꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯕꯒ ꯋꯥꯕꯒ ꯉꯁꯥꯏꯒꯤ ꯂꯧ ꯎꯕꯁꯦ ꯋꯥꯕꯅ ꯍꯦꯟꯖꯜꯂꯛꯄ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯧꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯄꯥꯕꯨꯡ ꯕꯤꯔꯦꯟꯒꯤ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯅ ꯃꯅꯤ ꯂꯩꯔꯕ ꯃꯤꯅꯤꯁꯇꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯅ ꯈꯤꯇꯪ ꯇꯥꯏꯕ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨ ꯂꯣꯏꯅ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯂꯧꯃꯤꯁꯤꯡꯒꯤ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯗꯅ ꯃꯁꯥꯒꯤ ꯆꯍꯤ 13 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯝꯕꯤꯀꯥꯅ ꯍꯣꯡꯂꯛꯂꯤꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯧꯈꯤꯕ ꯆꯍꯤ 2017 ꯗꯒꯤ ꯍꯧꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯥꯅ ꯁꯦꯝꯖꯕ ꯎ ꯆꯥꯔꯥꯁꯤꯡ ꯂꯦꯝꯅ ꯌꯦꯟꯕ ꯑꯃꯗꯤ ꯎ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤ ꯑꯝꯕꯤꯀꯥ ꯂꯥꯏꯁ꯭ꯔꯝ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯨꯏꯗ꯭ꯔꯣꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯅꯤꯇꯥ ꯍꯨꯏꯗ꯭ꯔꯣꯝꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ Go Clean, Go Green and Tree Plantation Campaign haiba thimda Joint Coordination Committee on Wildlife and Biodiversity na sinduna pangthokiba u chara thabagi thoram amada chahi nauribi ambika gi wakhalon amadi mahakna tawriba thabaksing asibu ikai khumnaba utpa oina Green Warrior Awards pirakhi ngasi fawada ambika na yongchak gulmohor amadi uhai oina chaba yaba upal makhal khara chara oina semduna lemna yenthopagi thabak satharakli hiramasi gi matangda ambika laisram na hai ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯗꯕ ꯑꯃꯗꯤ ꯀꯣꯚꯤꯗ-19 ꯒꯤ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯑꯣꯛꯁꯤꯖꯦꯟ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯈꯤꯕ ꯑꯗꯨꯗ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯎ ꯆꯥꯔꯥ ꯊꯥꯔꯕꯗꯤ ꯃꯤꯌꯥꯝꯅ ꯋꯥꯔꯤꯕ ꯑꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯎ ꯆꯥꯔꯥ ꯁꯦꯝꯗꯨꯅ ꯊꯥꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ August 16 lakpada kum khudingi u chara lising ama yenthokuna lakli matungdasu yenthokpagi padam thamli amadi mahakna miyamgi damak khanduna lambida fatahudi taramba sing sengdokna ba hotnaringai lambida chatpa miyoi singna mahapu fataba khullaga thada paisa kaya fangbagi haiduna dokna biramba kaya su yawi adubu pukchal chawba miyoi singna mahapu thagat biramba kaya su yakhi mahakna tawzariba thabaksing asida government amadi mari leinaba department na mateng pangbo oina lam adugi mafam chaba yengduna public dustbin thamaningbagi apamba adusu fongdorakli mafam ayambada picnic laaga chabagi plastic ayamaje paisalaga thamamba ayama thengnagiba sigumba singje mayamna plastic kumbaje paisalaga thammani sidagi lakado phattaba mayamasu laktoini ko aduduna mayamna maina plastic se picnic laaga paisanbiramba adagi lamida chatpam tamda chapa charaga langse ambado sisna khodasu mayam mangjaba All Manipur Students Union MSU gi office da bom lang sinduna loop asibu mutana ba hotna ba kangko ga khutsam naraga MSU ni haizaba miyoi kharana loop asibu miyam da lana uhanna ba amadi gunda gi thawong ama chatharakpa asi condemn tawi haina MSU gi Imphal West, Imphal East, Bisnupur, Thoubal, Kapching district ki makai dagi fongdorakli ngasi district manga asigi thomi singna sinduna DMU gi campus da pangthokiba pawgi mifamda MSU Bisnupur district ki organization secretary Rabina Nepram na hai MSU da hana yauram laba matung election campaign da yaukraba atopa CSO singda thodang laukraba singna handak satharogli be thawong asi mahairoi khunaibu usit thawoidaba thawong amani MSU gi general body mifam ama karamna pangthokadage haibasi MSU gi constitution da mayek sangna iduna yauribani
Adubu MSUgi Constitution da piriba chana kanglon sing adu amata ngaktana sem saduna purakpa banner puthoraklaga photo kaplaga special general body meeting pangthokre haiba asidi wathok lanthok thokhallaga MSU thabak tawhandanaba hotnarakpani masigumba singnarakpa asi MSUgi thawpuriba singna thengnakani Lakliba September tang tara manga da pangthoknaba sem sariba MSUgi chahigi oiba general body asi pangthokpada khurau thangnaba silakpa lalongni haiki Pawgi mifam aduda MSU Imphal East District Committee gi President Suranjit Angom na hai Manipur laingakna MSU gi office da athingba thamliba asi handokfam thoi MSU manungda chayet na bathokanba asidi MSU dagi tokraba singni Police na gunda fada tauba singbu pukning thawatuna MSU headquarters sis tawriba si tawbiganu MSU gi President Vice President amadi Secretary General yaungna Executive Council gi mathakta sirak iba maral sing asi yumpham yaudaba chatnaba yadraba ngaktani haiki Tarigum Bahiram Amata Mari Lena Kidraba, Tamnakidaba Mio Karana, Lana Lamjing Duna, MSU Manipur Gilaymaida, Lehan Bapam, the Basing Duna, Loktunaraga, Hokiva September Gitang Tarada, MSU Head Office, Hana Tauranto Duna, Pre Plant or Matunda, Purakpa Banner, Putoraktuna, Special General Body Meeting Pangtokre, Hazel Liba Asi, Mahiro Kuna Asi Bukari Sulaitana, Kanbani Amasung, Hosig Lady MSU Gitopuba Singi Pamlok Tok Le Haina Makoina Maram Icha and Moko Masama Karimata MSUga related Amata Oide Mo MSUda Amata Yawasunate, Puba Yawasunate Moina Hector, Kudak to the decision Laura Kanda, Moigi group Karashema Kanda to give it Hog Doctor Yamna. Hokiba September tara da MSU gi office da general body pangthoktuna laukiba warep adu sawatli amadi sem kiba interim council aduda support tobagi warep hena chesilagani haina ngasi Imphal West amadi Thobal MSU district committee na mifam am pangthoktuna lepna kre haina zerol amada palakli Imphal West ki oina district asagi manungda laiba singjamai uripok mayang Imphal Wangkoi Langthabal Urembam Sekmai amadi Langthabal branch su interim council da support organi haina palli Amaromda Thobal District Committee na Thadorapa Serol Amada Nauna Sem Kiba Interim Council da Thobal District Committee Amadi Masigi Makada Hangkiba Wangjing Hairo Khongzom Yaripo Khangabok Amadi Laisangthem Branch na Saugatlani Hairi Makata na Interim Council asigi Makada Paikhalakpa Thabak Thoromda Saruk Yaragani Hairi Apunba Manipur amagi saktam sagatpada furup khuding makna thodang lawmin asi haina NIPCO gi president na appeal tawrakli ngasi thangmai ban ima khuntokan bisanglen da pangthokpa National Identity Protection Council NIPCO gi kunithoi suba mabokumon thoramda look asagi president Oinam Premjit imom gi president Rengensan Thanga Chiru NIPCO gi hanagi president M Medun Maring Haumi Research Guild Manipur gi chairman Robin Singlai Zeliangrong Union Assam Manipur Nagaland gi vice president Athai Kamai Thangal Union Manipur ki Art and Culture ki convener Silas and GP College ki professor Abdul Hakim Saha yauna furup kaya ki luchungba kayana saruk yakhi thoram aduga mari lenena Oinam Premjit na hai NIPCO na lebak miyam gi seba torakpa chahi kunithoi mapung farak paga iroinena Manipur da khunda minyariba furup khuding maki miyoi sing apunba Manipur gi saktam sakat minyasi ngasigi thoram asda furup khuding maki saisakpa singna Rhythm of Unity apunba gi tan thada isai su sakminyakhi ngasigi numitsina lakpada furup kanglup khuding mak tangdu laitana lamdam asda puna hingminaba oiresanu haiki Manipur da khunda minari ba tonga ba furup khuding makpu niko ge maikai dagi tangdu laitaba nusi chana ba hena chokhat pa puna hingminaba puna chokhat minaba gi wakalon da adu wish to pijari aduna matung tarakpa mikupta Manipur da khunda minari ba furup khuding manna apun ba Manipur amagi saktam ngakmina na bukona bada ekoi ge thodang lomina si haibo War on drugs ki sarukam oina BJYM na satharakpa drive ki sarukam oina ngarang ahing Porongpat police station na konba Zenims Gate opposite soibam laikai ta balambi da laiba baragi yum amada BJYM amadi Imphal East police na sathakiba drive amada drugs su season na ba drugs su yun bagi thabak tauba mapa macha ani fari farba mioi ani adutagi heroin number 4 bal manga syringe ahangba bal chamagi matakta recover tauki pau asna makha taraduna Hariba mioi ani asi mafam asda baragi yum amada laiduna drug yon bagi thabak tauba mioi singni hairi makataba ain yoy thabak lokhat nabgi damak Porongpat police na mioi animag fakalaba potlam sing sis tabakal loinina case sama lokhat kre Cengbu yo.
Aku jenis opposite aku lekai mana pau betul aku type cang betul, sini berapa Pawagi merak takna atian bari am tang nominasi. DS Enterprises Kashamthong na organize tawba mga suba langbal kakil nakadori ba September gi tang taraga tagi October gi tang taraga ni toy pawba Palace compound na leiba aptak kangjebung da pangthok sargani Langbal Kaithil asida Manipur da leiriba full khudingmakki cultural item amadi store sing thongbigani Mangarak suba Langbal Kaithil asida national amadi international gi oiba store chama hena saruk yagadori Nipal tamgana pangthokwa festival amani festival asida gambling item amati yawjaroi handloom handicraft amadi disabled singi oina Soul 20 khudongtawa thamjai tongan musical event rock show Manipuri matam isai loinana with the star dance competition amadi fashion event kaya su Langbal Kaithil ubo khongbigani Please come and enjoy at Langbal Kaithil Please come and enjoy at Langbal Kaithil Break metung taram nakjari mangkhata pa pau pizari All Manipur Bar Association na ambagi puari da hanbo ina voluntary blood donation awareness campaign kam blood donation camp ama lakliba September tara mangada ambagi humputara mathoi suba foundation day celebration ga mari lenyana RIMS Imphal gi Department of Transfusion Medicine ga loinana State Blood Cell NHM Manipur ga kutsam naduna Give Blood Save Life habatim da uripok jairap court ki ambagi office da ngasi pangthokre Thoram asiga mari lenina All Manipur Bar Association ambagi General Secretary Maisnam Johnny Maitena Fungdura pagi matung inna Advocate ki sinfam da lairiba singsu makoi gi professional life asidagi kharadang nathai raga laipak miyam amadi miyoibagi punsigi awat apa sing maru oina blood ki tangai fadana mathau taba patient singda mateng kharadang oidabasu pangba ngamlagadi miyoiba ama oina hinglami amadi miyoiba akhoi gi punsi amadi thawai kanjanaba aina ngamjaba thakta hotnaminaba haibasi mathau tai haiba pauzal ama piba oina chawrakna miyoi nifu yankhairom na saruk yaduna thoram asi pangtokpani haina fungdokhi Chandel Bazar da leba nan Manipuri singda job card piram liba asi karamba maungda piram bano Chandel Bazar da leba nan Manipuri singbu electoral list da yahol lamba haibasi yelhaumi singi tungi damak yamna laibak thibani hairaduna hiram asda Manipur da laiba tongan ba CSO singna su miyeng changbiu haina Jafo Bazar Authority gi hanagi chairman ISL Lordson analna fungdorakli ngasi nongthel Jafo Bazar da pangthokpa pawmi singa unaba mata ISL Lordson analna makhatana hai Nan Manipuri migrants singna Jafo Bazar Chandel da NREGS ki job card amadi electoral voter ID pai ba ase kumja lising ani taretagi yahon bani maram aduna inner line permit lawbagi mathau tadi haina Jafo Bazar Authority ki vice president Saka Hobson amasung secretary K Lulu Monsangna media da thamkiba wafam adu yelhaumi singi damak yamna laibak thiba wafam ni Nan Manipuri migrants singbu ST AAY BPL LR entitlement amadi privilege benefits Chandel district chalhanba asi NREGS rules guidelines ki wang makhakta natana Article 371 clause C of Indian Constitution ki manung channa provision violate tawrabani hairaduna laingak na hiram asida mityeng changbiduna athuba matamda action lokhatpiu haiki hiram asigi matangda mari leinaba official singdasu aiba general thaduna complaint tawkiba laikre adumapu ngasi fawba action lokhatpa amata laitre Adum oinamak hiram asigi matangda High Court tasu case ama file tawduna lairibani Chandel da mayang singda job card pi ki bahaibasi ST ga mari adum lainarabani makhoi kharana thawoina mayang singbu hapchinduna aikhoi yelhomi singna fangadaba chakthok sing matlaga mayang gi maming sizinaraga makhoi kharana thawoina paisa chana ba phatnabani aikhoi gi yelhomi irecha singi right pu mayang da yonthok bahaibasi tungda harok liba generation singbu manghanna phatnabani haiki Chandel manung desu ane ki secretary oramba hosiki vice chairman oiba masana times di vice president hain hairam me Jafo Bazar di ma asina Hobson Saka asina PMJKY gi cheng yen bagi matang asida cheng yen bagi card se cheng na ba na ko gi 150 amamam puro la u hain hai 150 se puro la u adegi di na ko monda
अनौबा सिंबिगी हाइन हाय सुम तिगत प मतमदि गवर्नमेंट ऑफिस दि सुमगी लौबगी पैसा लौबगी सु कामता हाइदे गवर्नमेंट दि कलफि लबने अदु मखोन सिंबिगी दि नि रखरे अदि चेन किलो 13 से फ्री की चेन से इमुंग अमदि येनब्रा नत्रगा इमुंगी युथोंगी हेड खुदिंग मक्ता ते 13 पी दौरा सिगिसु सेंग दबीदा सुमाइना माल प्रैक्टिस से मखोन सुमाइ हौराई अदि हाउजिक सु मखोय लाखना मखोय लाइना मखोय किसे हुरान मगत पुनसिलगा थबक तौरबनिना हुरान की थबक मत तौर लेरे अदुना सिसु अथुबदा याम चुमथोप पामे मरि लेनबा डिस्ट्रिक्ट एडमिनिस्ट्रेशन दगी नत्रगा होजिक के अखोय चेंज येनबगी ऑफिशियल्स दगी असि मरि लेनबा सिंगा अथुबदा थिगत लेहरगा एक्शन लो बिनबसु कांगपोपी डिस्ट्रिक्ट की मनुंग चना लैबा के सिनाम अमदी टी लाइजांग विलेज फाउनरिबा लंबीदा चिंगनिंग खाइबदगी पुंग खरा नेशनल हाईवे 37 इम्फाल जरिबम लंबी फाउनदना लैरुरे हाइरी मसना मरम ओइरगा पैसेंजर पुबा बस याउना गाड़ी कया पंदुना लैखी अमदी माल पुबा गाड़ी अमसुंग ट्रक कया लंबी की नाकल अनिमक्ता पंदुना लैबा मरमना मियोय कया चाद थक्तबदगी अवाबा कया मायोकनखी हाइरी तुंगदा गणपति कौबा कंपनी के एक्सकेवेटर्स मैचिन सिंह सीजन अदुना लंबी सेंगोक्तुना लंबी फाउना हनखिबनी हाइरी मासिगा मरी लेनिना केसिना विलेज के चेप पाउलेट की गेना फुंदोखिबदा किलोमीटर 12 दगिना 38 फाउबदा लैरिबा लंबी असिगी फिबम असि अदुकी मटिक सोके हाइना फुंदोखी डिप्लोमा इन एलिमेंटरी एजुकेशन डाइट तमनबगी दमक मणिपुर डिस्ट्रिक्ट सिंगदा लैरिबा डिस्ट्रिक्ट इंस्टीट्यूशन ऑफ एजुकेशन एंड ट्रेनिंग डाइट सिंगदा थोकलखिबा लिसिंगनी कुनिथोय की सिलेक्शन लिस्ट अदु कंसोलिडेशन लिस्ट हाना थोकपिदुना एंट्रांस एग्जाम दा सरुक यारिबा माहिरोय सिंगी फंखिबा मार्क फुंगदोक्तबगी दमक हौखिबा सेप्टेम्बर टांग 3 तकी हौगदबा एडमिशन प्रोसेस खुदिंगमक देसामना अथिंगबा थमखिबगा लोइनना मखा तारकपा ओइना स्टेट काउंसिल ऑफ एजुकेशनल रिसर्च एंड ट्रेनिंग SERT के ऑफिस दा एग्जामिनेशन कंट्रोलर SERT की DDO डाइट सेंटर सिंगी प्रिंसिपल सिंग अमदी देसामगा पुन्ना ngarang mifam ama famki maduda warep khara lawkhre madudi handak session की डाइट की फर्स्ट ईयर दा एडमिशन तौनबगी दमक डाइट अमदी ICTI दा पांगथोकिबा एंट्रांस टेस्ट अदुदा कैंडिडेट सिंगना फंखिबा मार्क खुदिंगमक लाखलिबा तांग कुन फावबगी ममांगदा येतनबा यावदना लौथोकपा डाइट के सेंटर सिंगी याद्रिबा वेबसाइट सिंग मतंगा चानबा मवोंगदा अपडेट तौबा लोइनना मथंगी बैच तगिदी देसामना हाइबगी मतुंग इन्ना सिलेक्शन एडमिशन टेस्ट अमदी इवैल्यूएशन असि डायरेक्टोरेट की लेवल दगी कमन ओइना अपुनबगी ओइना पांगथोकपा अमदी मीटिंग की प्रोसेस खुदिंगमक SERT की डायरेक्टर दा थबक ओइना पैकेट पिदबा प्रोसीडिंग कॉपी पिसन बदा याना ख्रि हाइना ngasi देसामना थादोरपा सेरोल अमदा पल्ली थौबाल डिस्ट्रिक्ट अहानबा नीट GIIT अमसुंग NDA ब्लेंडेड लर्निंग सेंटर अमा ओइरिबा थौबाल ओक्रम वांगमा ताबदा लैबा फेंशियर स्कूल की कॉम्प्लेक्स ना हांगलिबा जोवियल करियर फाउंडेशन JCF तगे NTA नीट UG लिसिंगानी कुनिथोइदा माय पाकलकलबा माहिरुइ सिंगबु पुकनिंग थौगटपगी थरम अमा ngasi लर्निंग सेंटर अदुना सिंदुना फेंशियर हायर सेकेंडरी स्कूल दा पांगथोक्रे माहिरुइ सिंग पुकनिंग थौगटपगी थरम अदुदा संजू थोकजोम डायरेक्टर इजू लाइफ इंडिया जोटिन सलाम फाउंडर प्रिंसिपल पीस एंड फ्रीडम एकेडमी होदाम प्रियो कुमार प्रेसिडेंट फेंशियर एजुकेशनल सोसाइटी कांगाबम शरद चंद्र सिंह प्रिंसिपल फेंशियर हायर सेकेंडरी स्कूल थौबाल अमदी अतै फैकल्टी मेंबर सिंगसु सरुक याखी नीट माय पाक्तुना ngasi ओक्तुना पुकनिंग थौगटख्रबा माहिरुइ मरी अदुदी सगोलबन खमनाम लेरक्तगी रास फैरोइजम बामोन कंपुमे लेकाइदगी अकोइजम नेस्लिन यारिपोक हुइकप मखा लेकाइदगी लिपलैंड सिंह अमसुंग हाइंगांग अवांग लेकाइदगी मोइरांगथेम जुलेंडिया देबिनी मखोइबु लर्निंग सेंटर अदुगी माइकेदगी तुंगी पुंसिदेसु माय पाकपा ओइरसनु हाइना यारफा मंगोल पिबगल लोइदना सोल सेल अमदी अचंबा खुदोल सिंह पिदुना पुकनिंग थौगटखी जोवियल करियर फाउंडेशन असि विवेक ओबेरॉय इनिशिएटिव बेंगलोर की I30 लर्निंग सेंटर का कोलैबोरेशन तौरगा इडू लाइफ बेंगलुरु फेंशियर एजुकेशनल सोसाइटी अमसुंग पीस एंड फ्रीडम एकेडमी ना पुन्ना को स्पॉन्सर तौरगा कुमजा लिसिंगनी कुनमाथोइदा अहनबा ओइना हंगदोखिबनी हाइरी ngasi khunai sida hawrukliba tungi yumbi oigatoriba youth singna drug lana season aduna mangtharaklaba khunai sibu kanaba jangsalagriba khongthangi saragama oina thinunggaida miyambu wakhal tahanbagi thoram ama pangthokre thoramduda thinunggai GP gi pradhan gi nominee Ais Ingocha ward number 7 amadi IK member thinunggai JP gi member O Joy Chandra president member oina saruk yakhi thinunggai makha youth club TMYC amadi IRCA torbung anina punna sinba thoram aduda TMYC की प्रेसिडेंट एन प्रकाश ना पिक क्रबक खुन असिदा फाउ ड्रग चाबा निसादा लाइचुरबा लेरपदा पिक लिबा अंगांग यावना स्कूल माहिरोय फाउबा ड्रग लाना चाबा कया यावरकपा
क्लब की थौमी सिंगना उबा अमदी थेंगनबा कया यावरपदगी अचौबा मिफम अमा पांगथोक्तुना अखंग hai kayana wa nganghalaga bab tanaba thoram asi pangthokpani haikhi People's Welfare Organization PWO Thobal Linkhatuna Laikai Miam gi Thabak Thoram Torapa Chahi Kuntaruk Mapung Farapagal Loinana Kuntaruk Suba Foundation Degi Thoram Ngasi Thobal Wang Mataba Mayai Laikai Ward number 2 da Laiba Club Asagi Ground da Pangthokre Thoram Aduda Thobal Municipal Council gi Hanagi Vice Chairperson Akoizem Sanatomba TMC Ward number 2 gi ex Ward member Laurembam Bijen Laikai gi Ahal Thongnauzam Domendro Maitei Amadi Social Worker WANGKHEMCHA Biton Debina Athoiba Mitung Sing Oina Sarukyakhi Thoram gi Mapung Oiba Sarukam Oina Sarukyakhiba Miyamna Club Asibu Hogdok Piramba Laikidraba Club members Singi Mafumda Minute Ani Tumina Letuna Kai Kumnaba Utki Amadi Club Asna Konba Mafamda Laiba Handak Pangthokiba Bosem Amasung CBSE na Lauba Class and Amadi Kosem na Lauba Class 12 exam singda mark yamna fangduna laikagi mingchet purakraba mahairoi tara manga amadi national ithakta medal fanglakiba sanaroi singdasu club ki maikaidagi achamba khudol sing tamduna pukning su thawatki Mioiba amada pangba mateng asdagi hena chawba mateng ama amuk laite ngamliba makai miyam gi mateng pangani haina RK chen thoibina fungdokre Wapam asi ngasi Albert Maimong gi layang bada mateng oina bagi damang lupa lesing humputaruk tengbang bachat ki baga mari linyana hakibani Hauzik bone marrow transplant tauna bagi damang Bangalore gi Narayana Health City de lairiba Basikong Maimom lekai digi masagi chahi ani subata ngairiba Albert Maimom gi anabada mateng oina ba pukchal chawrabi kayana mateng pangduna lakibani ngasi so Manipur University gi Law Department ta LLM Tamlibi RK Chen Thoibina Mahaki Life ki fans followers amadi Sagolban AC gi MLA RK Imo yauna angam ba mateng pangnarakuna apunba senfam lupa lising humputaruk imung manungda kutsinaki tengbang piba aduga mari linyana RK Chen Thoibina hai Humanity Service haibasi miyoibigi athoiba gunni ngasi fawba Mahaki Life ki fans amadi followers na iramdam asigi awa ana taraba kayagi mateng pangduna lakli Kuding mang asi pukchel chawraba fans amadi followers singi mateng dagi ngamjabani haiki masigi sumathakta sagolban asigi MLA RK Imo amadi mahaki loinabi anjuna thengkhang kaya rakta masagi kendra khakna tabida kendra gi khena bathidana achoba mateng pangduna lakli makha tanasu miyam gi mateng pangba leptana chathaki gani haina fungdorakli Ziribam District ki oina District Hill Leaders Tiamadi Miyam gi numit lakliba September gi tang tara tarukta Ziribam gi Chingdong Lekai de leiba Deputy Commissioner gi office ta ayukpung mapaldagi ama fawba pangtholagani haina Ziribam gi Deputy Commissioner na thadorapa serol amana palli Serol asna makha taraduna numit asida district level officials singna Miyam gi wakat sing adu khudakta waroichin piba ngamnaba thoram asi saruk yakadabani amadi numit asida DLO singna CMIST PMJAY Police Pension amadi disability ga mari leinaba kanaba sing miyam da pinaba darkar taba thabak thoram sing thorang tawgadabani haina serol asna palli Basketball Federation of India na sinduna Mizoram Basketball Association na host odina Mizoram ge aizol da laiba Hola Indoor Stadium da sathariba humbutarani thoi suba Senior National Northeast Basketball Championship ki ngasi nupi gi match amada Manipur na Tripura bu yamna lakchana marfu taret kunipal da amadi nupa gi oinasu Manipur na Tripura bu chamantana ma thoi kunma thoida maithiba pikre State asiki oina hockey pung kun marida mioi puna mari positive oi kre mioi amata siba yaukidre COVID-19 command control room dagi thadorapa report amagi matung inna hockey pung kun marida nupa ama amadi nupi hum punna mioi mari positive oi ba yaukre hauzik fawbada punna mioi listing aniga jamani funi pat laikidre State asigi oina hauzik fawbada mioi lak ama listing kuntra mapalga jatret hum funi pal positive oi kre Masigi manungda mioi lak ama listing kuntra taret ka changa marfutara mangana recover tawangam kre active case da mioi kun manga leiri recovery rate na chada marfutara nipal dasmik mari mangani hairi loishilakpada maroi bepa omhana pizari MCS amadi MPS ki smart performance appraisal report recording online windows pero ngasi chief minister na hudokre
Building sabagi permission niyom chumna pibe yanaba September 15 da online permission system hongdolakani haina Mahut Minister WANGKHEMCHA na phungdokre. Nupi oibi singi mafamda thengnariba crime sing asi nupa khaktana chathaba natte nupi singna su nupi otpagi thabak sathari haina MLA Sheikh Nurul Hasan na phungdokre. September 16 na lakpada Kuki Furup Singna Kuki Black Day Sanit ki thoram pangtuk na kre more da su achoba mami taki. Amadi Hoki Bapung Kun Marida Manipur ki oina COVID-19 ki anoba case mari thangna kre asiba mata yaw kitre. Manipuri pau mitiang tabiri besengbu amokan akrum zari.